उखरुल डिस्ट्रिक्ट की संसद बोबोखाई बता असम राइफल्स के पर्सनल लेखिद्रे अनीना सोपन नंखरे बीजेपी ने लुसिंग गवर्नमेंट के अहान नुमित चामनी के प्रोग्राम की ngasi अरोइब नुमित मणिपुर स्टेट जर्नलिस्ट वेलफेयर स्कीम लॉन्च तौरी चीफ मिनिस्टर बीरेन बीजेपी लुसिंग राम माधव सेंद्रादा रेजोन संगाख्रे मियाम के वाकतफम ग्रीवांसेस सेल सयोल हांगनी है GST हांगोपी थौरमदा ऑपोजिशन पार्टी सरुक यारोय लाइबक्तीबनी है बीजेपी की नेशनल जनरल सेक्रेटरी राम माधव है मैम खुरमजरी इम्पैक्ट न्यूज़ के थोसोम हौजिक पुंजासे फाउबगी मरोइब पाउसिंग मियाम पिजरी ngasi ayuk pung 8 kun चटपदवाइदा उखरुल डिस्ट्रिक्ट की संसद पुलिस स्टेशन के मनुंग सना लेबा रंबा असम राइफल पोस्ट के सिक्योरिटी चेक पॉइंट बोम अमा पोखाइख्रे हारिबा थोदोक असिदा असम राइफल्स के पर्सनल अमा लेखिद्रे अनीना सोपन नंख्रे लेखिद्रबा पर्सनल अदुगी ममिंग राइफलमैन बिजू सरू रुवार सही कुंथ्रा असम की नॉर्थ लखीमपुर दकिनी हाइरी असोकपसिंग अदुदी राइफलमैन निहारंजन दास सही कुंथ्रा मंगा ओडिशा की केंद्रपरा डिस्ट्रिक्ट की अतोप हविलदार यशपाल सही कुंथ्रा तरेट जम्मू और काश्मीर की उधमपुर डिस्ट्रिक्ट की है असोप अनीदु हेलीकॉप्टर पुरक्तुना लैमखोंग मिलिटरी हॉस्पिटल पुरक्तुना लाइंग चथरी है इम्पैक्ट न्यूज़ फंग पाउगी लिखुन बोम चेक पॉइंट मनाक थमलंबनी सिरीब पर्सनल चेक पॉइंट संतरी तौदुना लेबनी है थोदोक खुलाई खरसु अकाय अतोय याउखी है हौजिक मफम यावलब सिक्योरिटी फोर्स थीबोपगी थबक चथरी बीजेपी ने लुसिंग अनौब की अहानब नुमित चामनी के प्रोग्राम ngasi अरोइब नुमित बीजेपी नेशनल जनरल सेक्रेटरी राम माधव मणिपुर के चीफ मिनिस्टर नोंगथोम बीरेन तोंगान तोंगान मिनिस्टर सिंगलोइना मणिपुर स्टेट जर्नलिस्ट वेलफेयर स्कीम लॉन्च तौख्रे लोइना लैंगाक सही पांथोकदब थबक थौरम सिंह सयोलमगी मतुंगदा लाउथोकलगनी हाइना चीफ मिनिस्टर फोंदोखरे DIPR MSPTCL RDM PR सिंधुना लैंगाक नुमित चामनी के प्रोग्राम लोइसिनबगी थौरम अदु पैलेस कंपाउंड लेबा सिटी कन्वेंशन सेंटर पांथोखी थौरम अदुदा नुमित चामनी के प्रोग्राम मनुंग सना DIPR हॉर्टिकल्चर डिपार्टमेंट प्लानिंग डिपार्टमेंट पाइखटलिबा थबक थौरम सिगी मतांगदा यावबा बुकलेट सिंग यावना DIPR मणिपुर की मोबाइल ऐप अमसु लॉन्च तौखी लोइना 100 days of new government led by N Biren हाइना मिंगथोनबा मिनिट 50 रोम सांगबा डॉक्यूमेंटरी फिल्म अमसु ngasi की थौरम अदुदा लॉन्च तौखी 100 days प्रोग्राम की मनुंग सना चांदेल सुरसानपुर सेनापति तमेंलोंग उखरुल डिस्ट्रिक्ट के तोंगान तोंगान बखुल हुमफु हुमदोइदा इलेक्ट्रिसिटी फंगन की हाइबदु मियाम दा सेम खंगनबा खंगनबा मई फंगन खरबा चांदेल सुरसानपुर डिस्ट्रिक्ट की खुल अमम खनगलगा चीफ मिनिस्टर का वीडियो कॉन्फ्रेंस तौदना वारी सानकी लोइना हौजिक लेहोरिबा मई फंगदबा मफम सिंह फंगहनब होनरी हाइना चीफ मिनिस्टर फोंदोखिबगा लोइना सिंगी डिस्ट्रिक्ट हेडक्वार्टर सिंग द एम्बुलेंस अमम थमनब थौरांग तौरी हाइना फोंदोखी ngasi ki thoram adu saruk yakiba minister thongam biswasina paikaliba scheme singa sigi kanaba sing mapung phana phanghan na bahona bada lenga ke officer singa badi miyam gi tingpang sangi isa isa gi thau masakhang na dingthi na pangthok laba matam ta paikaliba sakot thora kaya sigi mahi phangane haina mahak na phongdokhi nabi chahum mangani chama hokre adu lemori ba 265 days se da sahi bharat ko se da Manipur की प्रजा कोई करी करी डिलीवर तो कोई कैसे कोई हयेंग लगी कोई हफ्ता आम सुन करने नहीं ना मुझे बता कोई है रो कोई नहीं है मणिपुर दरकार है रिपोर्ट करी नो उसे कोई टोटली कम्युनिकेशन फेल हुए लंबी थोड़ा लगती है इंफ्रास्ट्रक्चर लाइक अपना बड़ा बड़ा का ट्रांसफर पोस्टिंग से भी आते डॉक्टर से भी आते वजह से भी आते आगे लेखन में देखने का नहीं मुझे आता है ना रुपये आते सिक्योर फील्ड टाउन बदलाई मतलब कि लंबी फान बताए सचिन ने बोलिए कोई शिवर नाम नहीं हुए तो मक्ता तोान तोान मगुन पिरबा तोान तोान मगुन तुकी मतुकी मागी होना जबकी मतुकी कनागुना पोलिटिशियन होय कनागुना आर्मी होय कनागुना पुलिस होय हाई प्रोजेक्ट सिंगजी अमा होबा मतमदा अकोय थबक याती अकोयना पोलिटिशियन ने अकोयना चोबनी अदुगी वाफम नतबिदा लेरोरिबा पोजीशन की मतुकी रेस्पोंसिबिलिटी से हेन लौमिनरगदी चापत थरामदा हेन अपुंग फाबा हेन प्रोग्राम की मचा होय लाइरा बलमियाम के लाइक खन बलेगाक अमल लेरबनीना खुलाई पाइबला लौबसिंग वारी सानना बथोपिरगलो हाइना राम माधव आफिल तौखरे वाफम सिटी कन्वेंशन सेंटर पांथोखिबा मणिपुर लेंगा की 100 days प्रोग्राम लोइसनबगी थरमदा स्पेशल गेस्ट ओइना सरुक याखिबा राम माधव फोंदोखिबनी थरमदा मणिपुर लेंगा नुमित चामदा तौरिबा थबक सिंग सिंथारदुना
Manipur Lengaki Kwai ki Fava Lengak Ama Oire Hai Kivagalona, Se Minister N Birenbo, Pungkun Mari Tabak Tobamio in Haina Tagata Pongdoki, Lonena government Semnam Dai Matamda, Tongan Tongan political parties Singapore Lagaseba government Oibana, Mara Setpa government Oibangam Loidra Haina, Center Lusing Basina, Nungai, Nungang Kiba Adugi, on a Tainabada, Manipur Lengana, Yam Isang Tona, Miamgi, Tabak Torpasi, Angapapawi Haiki. Loina government asina miyang gidamak thamoi sengna thabak torok pasina matam khara ki tungda lalhoba leitaba lambida security forcing udaba ingna signa panba state amo regani haina ram madam na thajaba piki. Lifting of blockade was just symbolic, friends, remember. Why I am saying it is symbolic? That the lifting of blockade has led to lifting of all the walls between the people of the hills and the people of the valley. No UG activity, no violence, no bomb blast. That is what we should achieve. Prosperity on one hand, progress on one hand, peace on the other hand should be the next target for this government. I am sure under the able leadership of Chief Minister Viren Singh and his very able, efficient, dynamic and committed colleagues. Tourism Department and Loktak Park is served Oiriba, Sandra Singh the Saba Tourist Resort among us. Se Minister Nongthom Birena India Foundation Director Ram Madam Sangadana Miamda Kusin Nakre, Talomasika Marilena Se Minister Nongthom Birena Haikibada, Numit Samani Dangariba, Manipur Lagak the Honariba Silanda Masiki, Lairaba Singbo, Awang Takta. Tangana Bahonabani, Hausiki, Lagasin and Nupi Singa Kias, Lem the Pipiki scheme Haure, Masidanatana Lambda Masiki Miam the hospital Singa, Lem the Lying Bamadi, Taste Tobi, Kudong Saba Pikravani, Miam Gidabak, Lagasin and local Liba, Tabak Singi Matanga, Kangning Makutima, website Taki Kangba Yagani, Langaki official Singa Aran Batoba Tangarabadi, anti corruption cell Singsu, Pau PPU, Masidanatana, grievances cell Singsu, Sayola Magi Manunda, Hang Lagani. Hariba sela sida miyamna ayuk pung taradagi numidang pung taruk paubda phone torok tuna wakat payagani haiki tourist resort sangabagi toromasida works minister Tongam Beswazina singba makok thokpa official kyasu sarugyaki Bharat ki makhada koi ning kha tamag lai sei ka sur ke election yaw lai se but change ite kali change lai koi da lambi khabadu nate chakot padi sigi building phajana sabasin te chakot padi nioi bai koi Sakat Paduni, Fakat Paduni, Yum Layanaba Fazana Leva, Tonganaba Gari Leva, Chananaba Publishing, Tanganaba Leva, Unit, Manipura, Asukwa was a young Kayum Puzuna Bharti Makada, independent election, the Rola Puzi, is seen Tanganaba 50% on a Piram Deva. Kai in the Visa Piabali gives it. I don't see my answer, support of you, I could act to the Saturday, 100 days under one of us, Mina, Lamho was a Marie, but Hata in the Punch of way, Sumina Honage. Ngasi ahing ngongai matung dagi lebak sin batung nasana bahawraga doriba goods and services tax GST hoktopi tharam the opposition party wina leriba Congress Trinamool Congress left party sing amadi DMK na saru yaroi haina lokhibo warepu wakal yaudaba opposition ki thawong ni haina BJP ki National General Secretary Ram Madhav na hairi panbayai madudi ngasi ahing nongai da Parliament House ki Central Hall da lebak asi koina uniform oiraba GST tax regime hoktopi tharam pangtokadi NDN losing government as Nangasi Ahing Nongai deki Hokotariba, GST Sanabaki Thoram da Saru Yaro Haina opposition parties singing Mike deki Hosi West Bengal da government fight about Trinamool Congress Nangarang Lautok Kiva Lake Ravani, Masigi Tung in Boina, Indian National Congress led parties sing Amazon DMK Yauna Levakasida GST Sanaba Hobada Yaning de Bafongdoragli. This is a very important day in the economic history of our country. It's going to be a major turning point in our economy. Now for them to decide to boycott this event, it defies any logic. Unfortunately, seems to be only some kind of a political game that they are playing, which is very unfortunate. July amadagi GST sanaba horagani amadi taxation gana ubageta mahanagani haina Pausi Singda Pongliba Ranbani, Madagi Onatina with the Hana Leramba Sec Post Amata Lahenda GST Council Secretary Loktoki Lakabani Hina Commissioner of Taxes, Rishikesh Modana, Serolamada, Sengdoragli, Amaromda, Manipur Cable TV Salariba Singa, Manipur Goods and Services Tax, GST Act 2017 Section 24 Makada, registration number Pangana Bagidama, Numit Kuntani Paubi Manunda GST registered Tonanaba Department of Taxes. Government of Manipur के Assistant Commissioner of Taxes की सेरोलमना खंगलगली
राष्ट्रीय कृषि विकास योजना लिसिंग तरा तरुक तरा तरेट की मखादा एग्रीकल्चर मिनिस्टर वी हन खलियाना लौमी सिंगा सब्सिडाइज रेट ट्रैक्टर अमदी पावर टिलर मशीन सिंग असी यंथोखरे लोइनना अनौब टेक्नोलॉजी सिंग सिजिनरगा पोथोक यामना पुथोना बहोना से हाइना मिनिस्टर ना फिल तौखरे थरम असी एग्रीकल्चर डिपार्टमेंट सिंदुना सजेन थोंगदा लैबा डिपार्टमेंट असी के कॉम्प्लेक्स ता पांगथोखिबनी पुन लौमी मरफुद्रादा ट्रैक्टर अमदी लौमी निफुमंगादना पावर टिलर मशीन सिंग अदु यंथोखी सब्सिडाइज रेट ट्रैक्टर की ओइना लुपा लाख अमगा लिसिंग कुंत्रा अमदी पावर टिलर की ओइना लुपा लिसिंग हुंबुद्रा मंगादा लौमी सिंग द फंगन की थरम अदुदा मिनिस्टर ना हाई लमदी नोमो नोमगी पिक्सिलपका लोइना पोथोक हंतरकपा अखोइना सक्सिल हौब मथौ ताई सिंग अमदी तमदा लौ सिंगुबा हाइबसिना मरोइबा सिनफम ओइबा मरमना मतम मतमगी ओइबा टेक्नोलॉजी सिजनरगा फबा पोथोक पुथोना बहोना से हाइखी थरम अदुगा मरी लेना एग्रीकल्चर डिपार्टमेंट के डायरेक्टर PS राजेंद्रना ट्रैक्टर अमदी पावर टिलर मशीन सिंग फंगहौदबा सिंगना पुंगनिंग हंथबा तौबिगनु अनिसुब फेज की ओइना अगस्त सेप्टेम्बर अदुवाइदा सिंगी लमदा यामना सानगदबा खरा पिक्थबा मखलगी पावर टिलर सिंग सब्सिडाइज रेट फंगना बहोनरी लौमी सिंगना यारिम मखै अहांग लम थमदना बहोना से हाइना अपील तौखी इखोई से मोस्ट ऑफ द पॉपुलेशन से एग्रीकल्चर दा डिपेंड तौबनी लमदी हेनगते लमदी नीति पिक्सिल लाए पोथोक से करमा हेना थोखन बजागदबगी हैबगी मखादा एग्रीकल्चर साइंटिस्ट सिंग सेंट्रल एग्रीकल्चर यूनिवर्सिटी की डॉक्टर सिंग साइंटिस्ट सिंग अदुगा ICR की साइंटिस्ट सिंग तानरगा इखोइना स्ट्रेटजी अमा पुखल्ले पोथोक से करमा हेनगत जागदबगी हैबगी मखादा मदुगी टेक्नोलॉजी से सीजन से है फार्मर्स की इनकम से डबल हेंगना बगे अदुगुम्बा पांदम दे पांथोप ngamnana bidamukta adu manipur gi longbi singna hariba pana minister gi vision si desu koi masi fulfill tawdana ba share tawbidana amtang state si self sufficient oiba aduga isa isa gi economy da lagi longbi sing economy da improve tawba ngamnana bidamukta hona biu haiba Mahiri Singbo Takpi Tabini Boza Singbo Mahi Takpi Tambibaki Ahenba Training Pinanaba District Institute of Education and Training DIET Center Ama BJP ki National General Secretary Oiriba India Foundation ki Director Su Oiriba Ram Madhavna Hangdokre Training Center asi BJP ki 100 days program ki manung sana Imphal East ki manung sanba Koirengai ki Kaikol da Hangdokhibani Center Hangdokpaga Mari Lainana BJP ki National General Secretary Ram Madhavna Awang Nopo के स्टेट सिंगी मनुंगदा मिजोराम असे मही के सांग सादा मरफुद्रा मंगा की मतकता लैरी मणिपुर सु मतम खर की मनुंगदा मही हैबी के सांग असे सामद साम ओइरकनी महीरोई सिंगबो अफबा मी अम ओइनना बहोनबदा थवाई यावना तापी तंबीबो ओजा लैबा मथौ ताई हाइकी डायरेक्टर ऑफ स्टेट Council of Education Research and Training ACERT Government of Manipur na sindana pangthokpa training center hangtokpa ki taramadda Se Minister Nongthonma Biren Education Minister Thoksom Radhesyam Works Minister Thongam Beswajit Parliamentary Secretary Singh ACERT amasung Education ki mari lainaba official Singh amasung trainee kayana saruk yaki loinana achievements in education sector in 100 days haina mingthon ba souvenir amasu phongki A lot of good things happening in the state. In just 100 days time, we have formed government in Manipur not just for a mere reform. Reform is tinkering. If there is some leakage, you plug it. That is reform. We are here to transform Manipur, not just reform. And through these institutions like diets, we should also give good teachers. It's not enough to have good buildings. But if we don't have good teachers, teachers with dedication, teachers with a vision. When I say vision, remember education is not just an amount of information that is put into the brains of the young children, undigested until the death. That is not education. State asigi miyamda kanaba pigada basakot thorangi wafam ama pukhatpada maram busarabadi haizin batawdana thabak to onthok ngabhona ba lengak ni haina Mahut Minister T.S. Kumar na phongdokre ngasi Andhra Assembly constituency manung sana laiba Poiro Khongjel High School gi anaba building block amadi library sangaba gi thoramda athoiba mitunglen oikiba Mahut Minister na government school oirabasu school ase mahiroi masing yambana 100 days achievement gi manung sana building ase sangabani haike miyamda hak thengnana kanaba pigadaba thabak thorom sing paikhat paiba se lenga asigi pandamni mahiroi leitaba school singi building sangaba bu mai pakpa sakot khong thangni haige doribra haiki mahana makha taraduna assembly constituency asigi manung sana leiba government school taramari taramanga de standard amada pukhalak pangamle makha ta na hona khikani state asida leiba government school coding maki infrastructure mapung phana
tamnana balenga honari mai pak pasungam ngani haina mahakna makata ki Rashtriya Madhyamik Shishya Abhigyan RMSA 2013-14 gi makada Mahiroi lising amarom tamba school asigi ana building sangaba gi toram aduda Education S ki Deputy Secretary L Nandakumar su sarugyaki ai perata koi kitang koi mau mana baka sangga nama loire ai tahum takut tahum mau loire chala gadi ai pak sakho ngam sab sana laiba ana lain sang khangde education department khangde mai thom sang khangde primary school khangde hai mayam singa se ai gi yumni ai gi tumbam ai gi sabam amadi ai isagi sababa ai gi het isagi kani khalakana ai pak sakho ngam thuri bine yam kana so ne ma simi sa thai koi gi de pali ba gamen ji darka boleh ba madum muzara ba adu ga de koi yes ri hai nei haijin bi tong noi koi haijin bi tawgi gamen su nati India government ki Ministry of Human Resources ki SSA ki makada Thawal district ki Khongsang da Saba Kasturba Gandhi Balika Vidyalaya ge sangle ngasi Education Minister TS Radheshyamna sangakre saliba sahi asigi asidagi hauna class 6 7 amasung 8 ki punna mahiroi samaga mangana mahita bahawragadaba Vidyalaya si sangaba ge tharonga mari lainana wangang bada Education Minister na School asida mathang sahi ki session dagi class 9 amasung 10 half sin bada Union SRD Minister na yaba pirakli haiki Manipur da hose lenga pariba BJP ni losing basung sina balenga kasina numit samani gi manung da paikat ke da thorom gi bakhada ngasi pangtok ki basanga gi thorom aduda Parliamentary Secretary K Robindro Education SK Director TS Kiran Kumar DC Thawal L nabagi sorsu sarugya ki Tengnopol District ki Masi Subdivisional Headquarter na Konwa Farm Singh Dalaiba Khunja Singh Bank ki Khudong Saba Phanghanaba Bank of Baroda ki branch ama hangdokre Manipur Development Society ki Makhada Saba Bank ki building adu IFCD Minister Let Pau Haukip na sanga ki Bank sanga ki Tharmadu da Tengnopol Assembly Constituency MLA D Korung Thang ADC Sandal ga Chairman Lokosai Zau DC KS Ragumni SP Dr. Ibomsa Bank of Baroda Imphal ki Joint Manager Bimol Yauna Miyamna Saruyaki Ozaka da bagi MLA amada pano maga amadi da hile ni sada isingani da pi da ngang mahusin bagi hina bitok tapi nindraga dima ozato to ona hai streamline karta usi akoi machinery sings si prajali puthagoi hitang chum thokse Haukip Business Organization case of President Lekholal Haukipu Nongwin Kaptan Halam Basing Sulai Tagitang Ahum Power the Putopa Gandravadi Tang Mari de Manipur Pumba Matam Kakta General Strike the one Hanamari Lane Authority the Cookie Business Organization KSO headquarters ki President Pautin Tang Lupeng Nakan Wafam Tamnali Bauporaki Cookie in the Leba Cookie in P Manipur office the Pau missing Unabada Pautin Tang Namakata Raduna Tasiki Tang Kulum Doginamidang the Masakang the Bas Singna Let Kolalbo Langol Gampele Zaleba Masagi Yungi Tongal Nowin Captain Halam Kipani Se Minister da Senaba Singh Pung Nifunifani Manung the Fabio Haidana memory the Bisun Ki Mihara Sibu Tizil Liba Marilena Authority and Numit Karagi Matam PBU Haizarak Pataki Numit Manidi Matam Fiki Matam Pirabaso Hosi Power Senaba Singh Pabangam the Badaki General Strike Konana whatever Silora Panihina Fondoki. It has been reported that the investigating authority have established the identities of the two killers, but the two assailants are yet to be arrested. So this only aggravates the sentiments of the people and the civil society organizations. I think the government needs to employ more stringent measures. It will be in the best interest of the killers to surrender themselves to the police authority. As per the decision of the family, the dead body of SSO President Mr. Palar will lay unclaimed until and unless the culprits are arrested and punished. The dead body will not be claimed. Kangpopi District ke manung sana leriba songa lakona se sandang senba maring kulgilam ni haina sandang senba maring village authority ki maikai digi thamlakli Manipur Press Club ta paumisinga unaba mada Sadar Hills ki ADC ki member amadi sandang senba maring village authority ki member so eriba Dr. M Dominic Kansona hai songa lakona se sahi kaya digi hauduna sandang senba maring kulgilam oina pam uduna lakpani adubu hoki basai kharagi bamandi ki lamma se andro gi lamni haiduna saye na balaki lamgi saye na basina maramorega sandang senba kulgi mi tara tarok amaso andro kulgi mi ana fazinduna thamagi kwathok fawba laikre haina Dr. Dominic na haiki adubu songa lokola se sandang senba maring kulgi lamni haina cycle gi SDO na zero lama
थोखिबा लाइखरे फिबा मसिदा सोंगा लोकलदा सोनंग सेनो खुलगी मियो सिंगना मनिंग तमना पाम उबा अमदी सतोकसिन तौबदा अंद्रोगी मियाना अपन बफिबिगनो हाइना डॉक्टर एम डोमिनिक ना आफिल तौरगली हाइरिबा लम असिदा अखोई खुन्ना लौ उबा चतपा खोटपदा अनरोना अयेतपा पीबिगनु हाइरिबा लम असि अखोई 2014 की चेनबा लैबदुदा साइकुल एसडीओ ने तुलिहल एसडीओ ने मसी अनिमक चलगा मखोइना वेरीफाई तौखरबनी मसी तुलिहल की एसडीओ की एलेका नते सिंगी एलेका ओए हाइबसी मखोइना अखोइदा पीबा अइबा चीसु लै मसी अखोइ चिंगी लमनी अदुना इपा इपु सिंगना थमलंबा लम असि कनानसु अयेतपा पीबिगनु हाइबसे आई थमजगे MJ Avenue da laiba Imphal Urban Cooperative Bank Limited ki board of director gi member sing khan ba gi mikhal pangthok na bahona bada bank asi ki general manager amadi official sing apan ba pi de ki pangthok pa ngamdre hairi hiram asi ki matang da ngasi nungthil IOCB Limited ki office ta impact news ka unabada bank asi ki shareholder huidrom kesona haiki bada board of director ki member sing khan ba gi mikhal asi hauki ba sai ani rongi mamang de ki pangthok na leiri amarom da BJP ni lusingwa no balenga ka sina mamang thagi kuni thoi da thoke ba order amada board of administration gi chairman amadi member mari khan balai khre adu bukhal ba chairman amadi member sing ngasi phauba bank asida sanghandre madugi mathakta chairman amadi member mari na phamgadaba ka gi thongsu so londra leire thong hangtuna mathau tawna ba haijabada bank asigi official sing na thausadana leithokle masina bara moraga board of director gi member sing khanabagi mikhal pangthokpa ngamloidabagi fibam da leire hiram asida manipur lenga ka mari lenaba authority na mieng sangbidana board of director board of administration ki chairman amadi member singbu bank asida sangba yahan biu loinana pangthokna leriba mikhal pangthokhan biu haiki administrator manga khak haibri BOA manga khak khalaga ko election tawno da only 6 months ki manung election taw haidra moi thare adu bank ki kanguna board ki room da changi haina taw matam da cho pidre aduna kono ji pamje si member moina election tawno mui damak to ina lakpa board of administration ji changhan biro election to biro masida phatta tholokpadudi bank ki manager singna employee singna pujagadabni Susanpur dagi Mizoram tariba National Highway 102B gi Songtal Khulgi mapada lambi ningkai badagi sathok sinda sauna kai pa pikre dominini gi mamang dagi nong kana surak padagi Maunam subdivision gi manungsana Songtal amasung Khwangin Khulgi ani gi marakta lambi ningkai ba horkhibani khul ani asigi marakta phawduna hairiba National Highway asida meter sanirom sangna lambi sekhai ki lambi sekhai baduna baram warka Susanpur dagi Mizoram sangkhiba amasung Mizoram dagi tholakpa passenger kaya lambi yadabati gi matam kuina mafam aduda panduna lainaki nong leptana susil laglabadi lambi asi hena kintaduna awaba mayokna dingaida mari lainaba authority na samjin bina wafam passenger singna thamlakki All Manipur Bodybuilding Fitness Association Ambada registered Taukraba bodybuilder sing registration card July amatagi tara phawi manungda renew tawnanaba association asigi sero lamada khanghalakli Prime Minister Narendra Modi na lairaba sing da hidak mamal tana phanghanabagi damak paikhatkiba Pradhan Mantri Bharatiya Jan Auzadi Kendra gi makhada More Hospital hidak phangpham kendra ama hangdokre kendra du Tenopal gi chief medical officer Dr Serbam Sethani na hangdokki hangdokhiba kendra tu da mamal hongna afaba makal gi hidak langtak sing more da phangba horagani hariba scheme asi chief minister Nongthonma Birena tha magi mamangda Manipur gi oina hangdokhibani kendra hangdokpagi thoram aduda hospital asi staff sing amasung mafam adugi miyamna saruk yaki akhoi CMO Tenopal gi mijeng makhada akhoi Pradhan Mantri Bharatiya Jan Auzadi Kendra ma hospital da hangre masida quality leiba hidak yamna hongna phangani masi kendra hangbusidagi more prajada natana surrounding village ta leiba lairaba kaika ju kanaba phangani khali mayamna kanaba che lobiyu Government asinba thoram singda media personal singi oiba tongana mafam khak tono thamna bang asi semi minister gi principal secretary na order ama thokre thoram singda media singna ningtina thoram adu lobang amna ba makoi gi mafam ningtina pigedabni haina order atuda palli matang sois da brega malawsage Manipur amadi malengi tongan tongan i pau singaloi na naikoi practically yamtuna hanjarake impact news bu mi tadun lebiyo mayam abu kana taram noksari bulletin asigi makada pa pau mi amda pizari Imphal West District oina electoral roll da hapa wadhaupa elector sing enroll tawna bi special drive ama
July amatagi July kuntramathoi phau patha amasuna pangthokadori drive asida sahi 15 na phung phakraba electors sing electoral roll da enroll tobiu loinana that electors singna electoral roll dagi maming lokthokpiu haina additional district magistrate Imphal West KSS lemban afil torali lampel pata laiba Imphal West ke deputy commissioner ge office complex ta laiba kombirei hall da pawmi singa unaba amada additional district magistrate Imphal West KS lemban hai Election Commission of India akan ba instruction amagi makhada special drive asi Imphal West ki oina tha masumna pangthokani drive asi maroina electoral roll bu hena mapung phaba ohen baga loinana masagi sahi 35 phung phakraba naha elector singbu electoral roll da hapsinduna elector maximum enroll tonana bagi pandam ni haina phongtokhi drive asi ki sarok amoina no elector singna form 6 manak nakpa electoral registration officer ERO office natraga post ki khutang da pisin bayagani masida sunatana form 6 asi National Voter Service Portal NSBP natraga Common Service Center ki khutang da online submission tawbasu yagani special campaign period asigi saruk ama oina laikhidraba electors singi maming electoral roll dagi lokthokpagi thabak su tawgani drive asigi saruk ama oina July 9 amadi July 9 da booth level office sing hangduna polling station singda laigani loina special enrollment drive asigi matangda electors singda hakthengna na unaraga enrollment sathagani haina additional deputy magistrate asina makhata ki State Assembly election gi head mamangda akoi gi base oiraga electoral roll ji revision tawgra matungda 1/1/2017 da sahi 19 de churaba aduga matamdu da su yauhogdraba left out oina lehoba adugumba akoi gi maru oina first time electors 18-19 adu extendable up to say gi 21 year fawde masida focus piraga ta say left out electors singji loina enroll tawnabagi akoi gi special drive ni masi July thasi amadagina 31 fawde chathau haiba Imphal City ki manungda cycle thauba singi lambi PPU haina Manipur Cycle Club ki maikai digi thamlakni Manipur Press Club ta pawmi singa bada club asiki hanigi president B Devan Sharma na hai Imphal City bo Cycle City ohen na bagaloina na hena taru tananba amadi masama upaba kunai ama sagatna ba pandamda Manipur Cycle Club lairaki cycle thauba pamjaba mioi kayana club asigi wakalonda thajaduna club asida yauraki adubu Imphal City ki manungda cycle thauba sigi matik saba lambi laitabana club asigi member ani tha asida accident thokna laikhidre fema masida Imphal City manungda cycle thauba singda ninghan naba ama pokhale loinana mama mapa oiba singna masa masu singbu lambi da cycle thaudana ba haiba horakle haina B Devan Sharma nungnangba phongdoki nakalamaromda Imphal City manungda lambi pakthok saukthok krabasu lambi ayaba parking onthok tuna lambi pakthok pagi kanafam khangdana leiri masida sunatana diesel auto singbu miyamge transport ki maru oiba pambai ama oisilak pagaloinena miyamna sanna basemliba footpath sing lanai mioi singna kansil lakpana Landa basiki miyam da hena kiba fokhal haina B Devan Sharma phongdoki anawa BJP ne lusing balenga asina cycle thawa madi lambi da satpa mioi singbo puning tagot piu haina tagot piba oina Imphal City bu hena phajama famamo ehna ba project ta pedestrian amadi cycle gi lane su tokhaina happy haina club asina lenga ki puning singsil lakli Kanaguma gari imda car ma thorokpa nipa amagi mitta cycle thori nipa do natru nupi do kamaina urige ba attitude se yam negative oye ba cycle thori ba mioi sing sisu mayum da car leitaba natte ba makoi ji cycle thobu du na hena phai akoi gi lam siga chanai health kisu phai adi environment pollution ju masina solve tor kani haina thulei ba praja sing che sak khangbi ba cycle gi lane gi ngasi bok sunglei leite adu budget leikhidabadi natte ba road parking je masi clear to view cycle sing je safely thohal laga encourage to view cycle thobu Imphal City je livable way ba ko mayam gi oina nungaina akoi gi pollution yaudaba yam healthy way city ba oy bisida sarkar na gi matieng si yam chauna dakata Haukiba June Kunipan ga hing pung taramathoy makhairam taba matamda kwakta khuman tongkongi ward number 8 ta Samila Elias Abe sei kuntra tarupu mahaki mapuroi ba MD Safina makokta nongwina katan hatki thobu yaning dam phongtoktana Bisnupur district ki self help group singna sinduna ngasi moirang da wakari fam sathaki moirang da sathaki ba wakari fam atu da saru yaki ba mioi singna mihat asibu yaning dam phongtoktana kolau kya amasu lauki
मागी तबथिबा खुहालदो इट इज हाइनेस्ट क्राइम्स अगेंस्ट वुमेन अदुगा मागी मचामक्तदा हातपा हाइबसे माई मचानी दो लेहोबो तारगसु माई मचानी जि सिबगा चमानै मखोइसु वखलदा पुनिंदा थमोइदा नारंगदा चाइना मेमामा अदु मान हातुगला कांदा मान लोरा चीनगी भाइबसु अफबनते अदु हाइबा निपासे माबु फारगा मतिक चाबा दंडी पियु अदुगा ऑनरेबल सीएमना माना दुपी मदि अंगांगी हकपु सिंगनबसिंगसे कुपना यंसिंगनी हाइबा सीएमगी प्रॉमिस अदो सोइदनमकी हाइबा थोदो असिदा मपुंग फानगनी हाइबसे ngasi daiba protest sigi sabsaba thazabani Cyber Crime Unit Imphal West Samsung Bisnupur Police ki apun batim ma ngasi cyber criminal ama phakre me edudi Bisnupur yang kom laikai ward number 11 dagi ningthosam Lokendro Singh sahi kunmari apopayan to basing ni hairi nambol dagi Rakesh Kawi haizaba mioi amana Bamon Kampu mayai laikai de lebi mioi amada yeng bada nungai taba message amade video clips kaya WhatsApp ki khutang da thazil lai haiduna saliba sahi asigi April 3 Iribul Police Station ki officer in charge report toroki masigi makha tarapada cyber crime unit Imphal West thizin humjilaba matungda asig bathabaga se ningthosam Lokendrona tawbani haiba khanglakpatagi makpu phakibani ngasi ki Abhijit Singh lusingba cyber crime unit Imphal West amadi Bisur Police ki apun batim mamana Lokendro bu phakibagalona mangondagi crime se susinaba mobile handset amaga sim card aniga so lokot pangamki hiram asida makha taba wang paung satanaba case asi Irimung Police Station da sinakre Imphal West Commando gi OCP asobana losing batim amasung nipumanga saba Assam Rifles apun batim amana sinung thil pung mari tabada Koirengai Forest Gate banatiki KCP People's World Group ki kadar ni haiba mafare Imphal West ki additional SP Operation and Maduni magi supervision makada satakipa Joint Operation amada phakiba mi adudi laitam kemi allies ibungo sing sai kontra hondoi apopa laikitaba el tolamo sing Sengmai Police Station ni manung sanba Khamral awang laikai dagin hairi mahagasi Soram Gomba Singh koba mi amagi khutang dikil dop asida yarokebani amadi hoji KCP ki Cell Style Finance in charge ori bahiang lam therapy sakti ki kwaheng ba mathoi allies toy allies join koba amagi makada thabak tawbani hairi Namin mangari ki mamangda pangai dalaiba Kanan Devi Memorial School amasung RK Sanatome Vidyalaya School tiki sen kai oina kemi mathoi amasung gombana lupa lasing kontra lauki hari laitam kemi deki mobile phone ama motorbike ama amasung Aadhaar card ama fagat ki Lona Tinkraba Lalolob United UNLF ki Vice Chairman amadi masigi Lanmi Sanglop MP ki Chief of Army Staff ki Togdang Puramba ayekpam wangpa na laikidabaki aroiba mathau mangam ngarang nongtil pung mari tabada yawol gi awang mathaki kai khomna butuna Lalolob asigi JSQ da pangthokre haina party asigi publicity ki Director M Sakhena Serol amada hairagli laikhidraba asigi awaba phongtop ki tharaba sei Manipur ki manung amasung mapanda laiba unit khuding da supangthok khibegalonena numitari ni supna party asigi firal tangkai singthaduna awaba phongtokani haina so Serol sina makha tarakli Amaromda lusing basina laikhidabada lona tinkraba korkomna Serol amagi khothangda ikai khomna bot pagalonena Revolutionary Serutsu Pirakli Loinana Lona Tinkraba KYKL Chairman and Okena Thokpa Serol Amadasu Awaba Phongdorobi Sahi asigi oina Arkesana Tomba Memorial Journalist Award Imphal Free Press Senior Journalist Aribam Dhananjoy Sharma Elias Pausel Saubada Kusinakri Arkesana Tomba Memorial Trust na Sinduna Konung Hizigang Tangapan Mapal Pangtoki Pataram Aduda Investigative Journalist Pausel Saubada Award asi Kusinakibani Thorom Asiga Marilena Arkesana Tomba Memorial Lecture gi booklet amasu Ponki Hariba Thorom Asida Retired IRS RK Nimaisu Saruyaki BJP ga no balengang na Manipur da palakba dumisa mani surpaga Marilena na Bisnupur District ki Mini Secretariat Complex da nauna saba District Panchayat Resource Center ngasi RDNPR Minister Thongam Beswasina Sangakre Tharamadu da Parliamentary Secretary S Dingo Moirang Assembly Constituency ki MLA P Sarachandra Oinam Assembly Constituency ki MLA L Radhakishore Yauna District asigi tungan ba official singsu saruyaki Kangpopi District ki manung sana laiba Kangla Tongbi Children Orphan Home da Rashtriya Lok Sabha Party Manipur State Core Committee ki member singna sana thana ba polam kaya matheng pangkhre tengba magi thoramadu parties ki core committee ki convener sanasam Robindro na lusing duna Children Home singi awara pa
yangsin khongsat ki manung sana pangthokpani amasung makhatana atopa children home kaya dasu mating pangani hairi Khongman Students Club na sindra ngasi Board of Secondary Education Manipur na sindra pangthokhiba class 10 examination da topper obengam kraba Priyanka Moirang Them op ki thorama ngasi pangthokre Khongman Students Club ki community hall la pangthokhiba thorama da Priyanka Moirang Them da Case Award amani memento pituna mahaki tungi punsi hena phaba orangna ba yaifa magol piki ngasi ki thoram adigi sarok amoina Khongman gi akoi bida laiba Manipur board amadi CBS in lauba class 10 amasung 12 ki examination da first division fangbangam kiba mahiroi singdasu asamba kudol bot tamduna pungning thawat ki thoram da Khongman gram panchayat ki pradhan Moirang Them nungsirei Khongman Students Club ki president KSS Lokendro yauna maika edungi miyamna saruk yaki Ahanba Kairao Kendra Students Meritorious Award Presentation Program ngasi pangthokre thoramadu Lorembam Angahal Memorial Trust ki lamjing makada United Development Committee na sinduna arapti da laiba ireiba laikol da pangthokhibani thoramadu da Bosem Kosemam de CBS ki examination da government school ki fast sorokrabasing asamba kudol pidana puning thawat khi loinana private school ki fast division da lakrabasing chu asamba kudol pot pidana puning thawat khi Kendra Sikin Harol Singbo Mahi Masing Ningtina Tamhandana, Apa Mui Sing Orapada Puning Tokapoina, Torom Asipang Topani Haina, Kairawa Assembly Constituency MLA, Lorembam Ramesor, the Fondo Kipakalina, Kendra Sikimanung Daki, IAS Kalakpada, Lupalak, Ani Amadi, MCS Ta Lupalak, Ama Makoima Pada Figani Haina, Fondoki. Democratic Students Alliance of Manipur Dasamna Leptana Satrapa Mahiloi Sang Yang Sindra Lapaki Sorgama Oina Palel Junior High School Amadi Palel High School Yang Sinkre differently able Oiba Mahiroi Taranito Yauna Puna Mahiroi Marpuhumdoi Tamba Palel Junior High School Asayawara Apana Thalhori Amanum da Government School Mahiroi Singna Board of Examination da Pak Nana Pel Oirabasu Handaki Metric Examination da Palel High School Gi Oina Mahiroi Marputaruk Metric Examination Thabada Humdrataruk pass Todana pass topic percentage 91.86 oiba school asisu yamna sothana mapung phaba high school am oiba ngamdri maramasana school asigi awara pa yangsin bina badda samna sero lamada lenga ki mari leina ba department singi puning singsil lakli ori pokhaidem laikai da laiba guru ibmpisa cultural academy gi ani suba mapoko monument palan pangthokre tharam ase ngasi ori pokhaidem laikai da laiba chayen jam anandi gi yumda pangthokkiba Pangthokibani amasung Manipur culture bu yokhat nabagi pandam da achauba thodang loramba laikhitrabi guru ibempe saki ayek pamitam da miyam ni hai lai katuna amadi minute ani tumina leptan kai khumna ba utki Maharaj Kumar Ghanin Rajit Memorial Super Division Football League Tournament nong sigi fibam patabana mar moraga yei thokre Imphal District Football Association mi makhada akam patalaiba tara 11 Star Sporting Union gi sanabungda Nasidiki Pangthok Pahuk Gadoriba Super Division Football League Tournament ase Salna Gadoriba Sanabung Atagi Fiam Fatabanaram Orega Rao Lare Mam Laikai Amadi USA Kurai Arena Sanagada Masa the Matam Kaktana Yetokre Imphal District Football Association President I Suranjoy Arun Enterprises Provider TS Arun Kumar of the 11 Star Sporting Union President KSS Zoy Kumar Galoinana Lamdam Atiki Masuk Narabami Kayana Ngasi Football Tournament Sigi Hogdopi Thoramatu Saruyaki Nong yamna tagan balamdam ama oibana ngasitiki pangthok pahawatoriba football league tournament ase matam ama leptri pawba yethokle haina ngasiki tarom adu saru yakiba Imphal East District Football Association Secretary M Mani Mohanna wapamasi thamki ngaram dani nong tal ta sale ngasai yuk se ko chen su sai no hore sai lo lore amoji timbani na salabi khudung chabasi nuai tre ajna sanabi biadogi problem silai sini matung de so mana thok tanaba ai koi khudimana Imphal East ki oiba lapa ma su leite leira su hoji Imphal East karam bala paka lekhom thok tab leige ha bisu ko question ne aduna ngasigi di ai koi formal oina dominaraga ai koi ama thubada sigi nong hangana sigi lapa da mohana return to we ai Anisuba Kuraizam Ram Narayan Sastri Memorial State Level Open Chess Tournament ki ngasi mga suba rounds hana baloikre Manipur Chess Association gi miyeng makada Kuraizam Ram Narayan Sastri Memorial Trust ki sadang makada tera safam ler talaiba juvenile club na sindana club asigi sanglenda ngasi mga suba rounds hana baloikre bakalona
K Sanjoy amadi S Pramjit amadi Ice Jackie na point mari makai phanglaga mangsil tha duna sali sathariba chess tournament asida A Vinit A Fallen K Kunjabihari I Somokanta T Manikanta amadi Y Pritam Kumar na point mari phanglaga matung inaduna sali chess tournament asida rated player kunmathoi galon na sanaro yakai taruk na saru yari 6 round taret sanagat pa tournament asik haying ayupung tareta taruk suba round sanaragani All India Football Federation na All Manipur Football Association के referee mo iribi T Ranjita Devi bo Orissa के कतकता जुलाई 19 की अगस्त 13 फाव सत्तगदबा Junior Girls National Football Championship की मैच ऑफिशियल ओइना बखन करे हाइना All Manipur Football Association ना थारो पसेरो लमना हाइरकली अरेबदा बुलेटिन से हेडलाइंस अमोन मियामदा थमजकी उखरुल डिस्ट्रिक्ट के संसद बोम पखाइबदा साम राइफल के पर्सनल लम लेकिते अनीना सो ओपन नंखरे BJP na lusing government ke ahan 100 days program ke kasi aro benimita Manipur State Journalist Welfare Scheme launch tau pre. Si Minister Bire namadi BJP lusing Ram Madam na Centra ada resort ama sangga kre miang wakat pam grievances cell amasu sayolo mangi manung da hang na gani haini. Amasung CS ya hudo from the opposition party singa saru yaro hari basi lai bakti bini haina BJP ki National General Secretary Ram Madam na haini.